Manipur की तोंगान Ching की district सिंगी bar association ना Manipur की governor J Kumar Bahalaga Imphal की राज भवन दो नखरे governor को उन्नदुना वारी सानबा दुदा bar association सिंगी माइकई दगी Ching दा judicial proceeding दा थेंगनरिबा खुदोंग चादबा अमदी सिंगनबा सिंग पाउदमखी मदुगी मनुंग चन्ना Ching की मफम कयादा मतिक चाबा judicial infrastructure marang काइना लेट्रिबा सिगी मतंगदा governor की पुकनिंग चिंगसिनखी Logi Commissioner Yauna Sarukyakhiba Wari Sanabaduda, Governor na Association gi wafam ningthi na taraba matung yengsin baga loinana mathau taba thabak lokhat kani haibagi thajaba pikhi. Nakalamaromda Tangkhul Nagalonggi President Swart Vasumna Luchingba delegation amanasung asi Manipur gi Governor go unaduna memorandum ama pishinki. Ngasi pishinkiba memorandum aduda Tangkhul Singh na thengnariba khudong chadaba sing yengsinduna thabak paikhat pinaba Governor gi pukning chingsinki. Loinana Governor gi Maikai dagisu issue sing king silagani haibagi thajaba piki haina IPR na thokpa cherola mana haidi